Sishen Peace Committee amasung chaukat khongthang lup singjamai chinga makhagi apun bathawmi singnangase Imphal iski cookie sing itatatana landa badagi awaba kaya mayok nariba thamna pokpi khunge ima event singda mateng pangkhre Sishen Forum Peace Committee amasung chaukat khongthang lup singjamai chinga makha anina lan maram oiraga Jingkhong jingya da palngak liba maitei singda leptana mateng panglakpagi manung channa ngasigi mateng adu pangkhibane mateng pangba duga mari leinana Sishen Forum Peace Committee gi mahus silaga committee asigi president Laisram Ingochana khungak pa amadi lan gi chetheng phanglaba ima event singe awabada mateng pangba ase tangai fadana tawpham thokpari hairaduna Sishen Forum Peace Committee na asiguma mateng pangba si mamang chahi gi me tara mangadagi hauna mafam kayada mateng pangduna lagli haike mahakna hai housing thokriba lal asi karama matamda loigani haibusu kana amatana haiba ngamde housing ki phibam asta yenglaga lan asigi center amasung state lenga ki maikei dagi athuba matamda waroisin purakani haibagi thajabasu leite maramaduna aikoi isa na lamhenba kuki narco terrorist singi landagi isa ngakthok chaba tabani masida aikoi masel gi marakta apen penda leirabasu ngakthok ngaksin taunaraga aikoi puna kuki militant singbu maithiba piminasi haike Thamna pokpi khunasta kuki militant singna itatatana landabana maram oiraga khul macha asigi miyam tangdu leitana hingba ngamdre thabak sufam nongpham khangdre maram aduna pukchal chawrba miyam nasu angam mateng pangminasi haiba wafamsu ingochana thamkhe ngasigi tengbang khongchat aduda Sishen Forum Peace Committee amasung chawkhat khongthang lup singjamai chinga makhagi thawmi singsu sarukya khe 이름도 싸우고 보락거나 말아먹으니까 아이코이코나 남이나도 야지 아두나 말아먹으니까 아이코이기 혹시 레미네 비시나 오면지 농아이바 농아이다바 뺀다바 런박 타동나가 아이코이 맛에 아무것도 이나 와칸지 본전나가 레바지 남이나시 제가 할까는데 아이코이나 혹시 락저 타나 보기도서 레미네 이거 뭐지 군나고 이시나오시더기 겐도었다나 아이코이 마파마파다리 까이까이들이 유미싱하세 노무디 슈르가 자자면 아야도 오이네 혹시 란시나 말아먹으니까 슈거다 포카다 마야도 로이막 아판도기 아판나 노무노무기 awaba ise adum thengale aduna irang ase yam thuna government solution biro aduga aikoina mu segi phan nuda library ba langi se hem phangba mayam sina su sumai tona awana leibo mafam singida aikoina su sanjen sanjaraga aikoina se anam mate panginaga aikoina ko himinaga jamjam se namina se hayo mafam se